Matamgi Manipuri Wari channel asibu tabiriba khwaipumna makpu taramna opaga loinana ikoknona khurumjari wari asibu tahanjadringai mawoinana hojik santorakliba tamthiraba COVID-19 dagi ngakthoknanaba wahi kharadang miyamda ningsingjari nungsiraba ireicha sing hojik malem asida akiba fangna santorakliba corona hariba laina asibu ekhoi miyoiba marakta sandokpa lefananaba ekhoi punna cheksina leminarasi maram sadana yumdagi mapan thoklarasi laikchat asidagi kanjanabagidamak ekhoi amuk hanna cheksin minarasi ekhoi miyoiba amaga gi marakta puttaruk lapna lebiyu hand sanitizer sizinabiyu hand wash natraga sapona khutsa sengna hamdokpiyu laikchat asidagi ngakthok janaba lengakna piba SOP ngakna ekhoi punna chapminasi cheksin ba haibasina laikchat asidagi ngakthok janaba khwaidagi pharaba pambaini Hojik mutaminarasi Maikhum kunsuba tangka Makhongdu sekli kadagi tholokpadu ubada thaninsu magi laptop to khumjilamlaga gari do thogdoroktuna KL tamna lai khoiraba na chatnaba tholokpaduda magi nupina kadaidano haina hangowi adubu khoiraba karisu khumlamdana gari do thogduna chatki khoiraba gi nupidu matha sana mana chatkibado yengduna lehawi ngihaki matungda khoiraba mafamdu yorobada leiriba building aduda tapna changlai ngasai tawrakiba number dudasu call tawki khoirabana kadaidano ai lagle nupa amana mathakta karo asumna phone do thamlaga khoiraba mathakta karai mana karakpada Maikhum upanupa ama lerami khoirabana kari haningena kari gino ibu sida koruse Bridgeti nupa duwa ama tangangdana khoiraba gi manak tamna changsilai khoiraba su maning hali nupa do lepte adumak changsilai khoiraba do makhong sekli matung sum halaga chatpada khwai mathaki matondo yokre nungsisu yamna kana sitli matamdo khoirabadi masado kibana lore phone do lokthokuna call tawge tawbada nupaduna tap langna munki building du sumaya mata thande anakpadasu yum pakna tade khara lapna budi khul khara tai khoirabana nang kanano kari haningina kari pamge nupaduna wa amatangangdana asum changsilakpaduda khoirabadu building dugi matai nakna leptuna laikre makhong thangpam laiktre nupaduna magi mamai khumlibadu tapna lauthurai khoirabadi nupadugi masaktu ubada khamprek khangna harai thanin noina hatnaba yamna hotnakiba adubu maidi pakkidraba thanin nang kari pami ayo sel pambro ai sel pige thawai pame adusu nangi khoiraba masadu pakhatpada humangna pikangi thanina tapna sum changsilakpadu khoirabadi maning hanpham leitre tagadore khangowdana thanina khoirabagi thabakta khongpangna kautharakpadagi khoirabasu ngakpam yanpham leitana makhada taki thanina yamna usittana noklaga makhada takiba khoirabada yenglai makhada kumtharaklaga rumal ama lokthokduna khoirabagi makoktagi tarakliba ikengdu rumalduda khara teisalli aduga mafamdo thuna thadoktuna laki somduna Bridget yuful da ngauri thawbana insindana pithakli Bridget na uirum marol iphai na harai ngangsu hallodana thenglane thawbana hoi halage phamungdo potharu law asayaraga thawbana Bridget pu samduna phamung phawbo puraga hifalli thawbana thong singa silamlage ko thawba thongdo harap nga silamlaga thokre aduga mi kya chatnadaba amamba lambiduda thanenga unarami thaninna porakiba khoirabagi phone ga khoirabagi e teberumalduga thawbuda pirakki thaninna khoirababu koktokpada sijandakiba simdusu thawbaga tawraga Bridget ki mingda lawkiba simni adusu thawbuda pisinki thaninna pirakliba potsingdu pairaga thawba mirak narak yenglaga kada mu changlei aduga e tebe rumaldu Bridget ki pocket hapchinki
Bridget wakal tadana tumthakre simdusu Bridget ki sim amakak hapa phone tuda hapchili khoirabagi phone tuna Bridget ki makhuta pahalamlaga thauba thuna thongdonga silamlaga tholakle aduga thanin ga loinena bai tuda makoi gi leifam hotel du fawba lakminei ani do thanin gi room do yobaga phamung da sallaga pothai ani do wadi ngang de mit na yengnei chaka sadre adum tumthakre Matangi numit ni ayuki pung nipan tarakpagi adwaida thauba mamit noiraga hogolai aduga thaninbu ama hodorai hogolo he ai chaklam du sir kanom to chase thanin chu hakam wa chalaga mamit noiraga hogolai brush torabo tawdri thauba hogolaga kagi thongdu hangi khabar he he porakpa nupa macha du thaubuda nosilai thaubana Kadaino, ama piro. Nupa macha duna khabar ama lauthokduna pirai. Thaubana khabar do lauraga amuk hairai. Sel di mathang Sunday da punna pirage ko. Nupa macha dusu hoi haina makok tu nolamlaga chatkre. Nupa macha duna chatkrabada thaubusu thonglo thingjalamlaga manungda changrai. Aduga pamungda phamtharaga khabar do yengi. Ahanba lemai du da chaungna angangbu mukna iri. Lebak asigi maming leiraba special contractor khoiraba ngarang ahingsi na phangle haiduna madugi makhada piktangna amuk iri mihat asiga mari leinana special contractor khoiraba gi nakna thabak tawba Bridget police na lokhat kre haina madu ubuda thauba mamit kado khangsing singi thanin bu khangko koraki thanin su brush tu kariga barum degi tholaklaga karino haina mamituna ingke tawduna hanglai thaubana khabar da iri bado utli Thanin su harap yenglaga nokfet tawrai ani du brush tawbo loiraga breakfast sem du na chai sofa du da phamlaga thaubana noklaga hairai amadu dinam thokpa ngamlaroi jail da wai charu batabne asi haraga marup ani du nokminai thaubana duty lorabanina ngasi dagi ai siyum da hankragene thanin na ai swada haladone Thaubana amaduna amu nangna toriba mayam to pala adi ai mo ku chenchena doni ne torise paloida mai matam lorisidi pala asu mari sempam lero toriba thaba kudimak makoina horokpadagi ni keno asomdana Bridget phangliba evidence mayam duna jenfam leitre mini recorder dusu khoirabagi room dagi phangle Bridget makok tu da dining singli ngarang thaubana mabu phamungda thangdilamba wari sana sana duna yu pithakpa mayam do Bridget prok chaklei masado adubu garidi upai lei hanadi fana awabu kudong thiba tarabasu khoirabana magi sanga mayam dugi matengdegi mabu kanbani hojikti kanbinabasu leitre Bridget pu kota puthoklaba matungda mapunchi chuppa phadok oina jailda leiba haina raita ki Police na Bridget pu kotagi porakpa matamduda thaubaga thaninga station gi wangbada leptuna lei station manungda gari du tapna thaujilakpadu Bridget na maningdegi thaninga thaubaga leptuna leibado uki thaubasu Bridget ta makhut hairai tawriba mataududa thanin sunoklai asumna Bridget kaisum sangda laikre mapunchi chupa miyata duna thaubaga thaninga su makoi gi mafamda hankinaba tholakle thanina Kari pau lege do hairo ko Thauba ngakna Kari pau no haise kainu war loidribro Nangi luhongba gi haibani ne Ihe aidi kai oina khallure ne Nakok to mi hatpagi wakhal khala leirabro Hoi mi tagini ne Asumna thauba thanin gi bite to puduna mayum lomda hankre thanin su taxi ama pharaga halai Lambi da leiringaida thoigi kol lakpaduda thanin su phat paikhatli thoina numit masing yam lakle hoji phawba halakkiroidro thanin tapna kumlai nang saurana ai tha ama mutanga lekhige madam go se paw phongnarabane thanin gi wahi du thoidi somda machindu tumthoklaga pairaga lei waroguna sulore thaninda phare laano dudi aine jail sida dum leirak Thanin di somda makol thoktana nokli nokningbadu phajilaga amu hairai yada tawrineba se saunuba saudi kemte
Ase haraga thoi phone do fat kakthali. Thanin di somda thoi gi mawong du da kanna nokli. Ngehak gi matungda Sabitri hoi de yorokle. Sabitri su thabak halakpada ngaramli. Thanin na manung da chaglakpada ibo chana hana korakhi. Yorokle dana. Ina ukchu numit kharani udabasida masaka khangludrene. As onthok pa. Thanin magi kada changlaga pochai singdo thanamlaga yumjarom da amuk changlai. Mana changlakpada Banu do karino thabak khara tawduna lerami. Thanin changlakpa ubada Banu na. Haima, Thanin nangla edana. Madam su thabak halakida ngari bane. Thanin momon minok amaga loinena Banu da yenglai. Tanja chana Sabitri sumagi kadegi thoklakhi. Thanin leptuna lerambaduda nofatorakhi. Sabitri na nangla edana. Yungi mide anaya yawde ko. Yawde madam gi su karimta tawdaba natro. Ai kaisu tawdeda. Ado Thanin ai nanga wari khardi sananingi. Sabitri na haraklibadu Thanin su wakal tai. Asumna anidu Sabitri gi tongana leiba kaduda changlaktuna phammi. Sabitri na ai pautare. Ai na khalise chumdoribra. Thanin su khangna hanglai. Kari wano madam ai wakal tadre. Khoirabagi pause nang su taraba natra. Oh hoi tazare madam. Mari kemte leinadabra nanga. Leinade madam ai sunga e tawrise. Bridget haiduda laman khungge na ngairaga leibane. Adubu madam ai thokjaraga yaradra. Thanin na phat hairapaduda Sabitri Thanin da yenglai aduga hairai. Tho. Thanin su kadudagi thokre Sabitri di Thanin da chinglahori. Thanin da mishi asida magi khut yaramlabasu irai laina aduma haidorakloi haibasu khangi. Thanin na madugi matangda karimta haidokningdabaduda maso hanglaroi haina khankhre. Thanin na stair da kumtharakpaga thoina isau langdana magi kadagi thoklakpaga mapa chanaduna ani do thajadana thengnabaduda khangprak khangi. Thoidi khangbaduda stair duda onthage tawki adubu Thanin na makhuta tap hauduna yalaga lei. Numit kharani lapnarubadu chahi kaya lapnarabadawna ani do mifam hongdana yenglaga leinei. Aduga Thanin na thoibu khangchingchingchalaga mafam chana lefali. Thanin na kana yanduna paibagi thoigi makhutto ngangli lebaduda Thanin gi makhut namaduna amuk nanbiraga hanglakhi. Sokpro nabro. Thanin thoigi makutto thangatuna machinna amuk pupu kami. Mathakta karakke taramba Wendy su tanja chana anidugi mato urubadagi maning handuna kumthaki. Thanin na farabo. Thoina nangbu tha ama lairakini haidaine. Thanin mamito mathakta yengkhalaga noklai. Thoina kaidobu lainu sida. Chatkro hairiro. Tha ama laikini haidudi lairakpa yadro. Laiba ngamdraba adugi laine. Sabitri na tholokpada aniduna taramliba matawdo ubada ngakna mamito lauthoklaga anidubu yengduna lei. Aniduna mailai thorokpada Sabitri na saudogi yengduna lairambado ubada Thanin na thoigi makhutu khangtha thadoroklaga hairai. Matungdadi yenga chalo taramadi siroidro. Thoisu Thanin da hairap yenglamlaga kumthakre Thanin Sabitri da yenglai. Sabitri na kaidore. Thanin na aina kumtharakpada mamit ngauraga udabi laine aduga tage tawrine. Sabitri na wadi ngangdana khangle haibagi mawongda mamito hairakublai aduga makhada kumthaki. Sabitri na kumthakibaga Thanin sor sangna hontoi aduga masu makhada kumthaki. Thoi lekolda changlaga ongdona phamli Thanin gi mawongduda amuksu nokningbu phawri. Thanin sumagi kada changlaga mafi singdo loisilami. Ibo chana kuiman krene nang lairaklishe mi angangdu ngawdana chatlamgani. Wakhal tade he ibungo nangse. Ibo chagi wahaiduda Thanin haifen noklai karimta di khumlakte. Ibo cha su michina hairap Thanin na yenglamlaga amu hanglai. Pau phawbiramdribro halaena. Thanin na kaino haise tamo ai kok ngawre. Thanin khangjinadaba sarasu ibo chana harido karino haiba mayek sengna khangi.
Ibochana Kangsinadaba Sara no Ibungo, Angangdo, Ngak Litana Leko Sida, Matanta Pumdun Lerabani. Ai Uribani Adum, Warigadon in Tizana Saw, Sawangano, no Itaba Kalangano, Matung the D, Sumana Queen Letokanuko. Tanin nok laga, Hoi Haidunakumla E. Ta Tara Mohojin Cray, Maraxida Taningi Kujin Tarangdi, Gaya Ude, Adubu, Lo Nela Longkaradi, Jangsili, Numito, Sunday Numitni, Savitri du, Tanin Yaudana, Tabok Satoki Matamni. Wendy Mangalga, Phone the Warisanarami, Wendy na. Like the Arico, I the Harrisine. Mangaldo Tanditali, Adubu, Wendy is a creator Lahavangam Dre. Numit yung matung pung amata dore, matamdo, Wendy, Yam Natoro Kandana Midona, Toy Manak the Sangsila E, Toydo, Sumang the Banuga Pamduna, Wari Asum Saduna Lerami. Wendy na. Toy, Nasidi Koibachat Luce. Toy ngak na Wendy the Yang E, Banu su Wendy Matoduda, Ngakpadi Pawi. Toy na. Kadai de no. Wendy na. Kangdida. Yum the sum labor boring yam the Jew drop. Satok Lucy no. Banu sun nok laga had e. Nya ko took Lubasukai dida. Adubo. Sidegi driver Magaloina Gana, Jamino, Tung the pattern the talk the Wendy na. Hoyanti. Go toy. Just go. Toy cum de, Mangal to cook had up nomle e. Wendy so harauna, nok laga junk cray. Wendy na junk krabamatunda, Banuna toy the yang laga had e. Imung the sum labado, Nang Swaram Lani, Harau hak boy took me the ruro. Toy, Banu the mamitu, it took Taraga, yang lagalay. Nung tilgipung anita pagi aduda, Wendy na mama Sabitri the phone to duna, Satok Lugahay na high key. Sabitri na su, driver galoy na sa loharaki, Toy su, Wendy na lusi loharak padagi lo shile. Asum na nupi ani do tolak tuna, gari de kakala e. Toy na. Mina tindoira. Wendy na. Data ninga sa ne. Oh. Toy mamay tunon taduna, makada yang lagalay ki, Wendy di toy da, mamito pay ni yang lagalay ki. Ngihaki matungda, tanin sa tolak tu na, gari do tolak le. Tanin na. Noya ni katay do sa ningino. Toy kumde, tuminalay, Wendy na kumla i. Iyar pagta sa seda tanin. Pungkay muki matungda, makoy mapam do yora do na, gari do mapam chana kamlam laga, makoy, manung do sanglak le. Mapam do dumag chawbo mapam ni, makal kaya gisana pam sulay di. Angang kaya amasu, mama mapagaloy na duna, mapam do sana bala ami. Koy lang langi, pumnin nili mapam do, ahum do angang sing na sana ba do yang laga, nok do na lay. Adum na lay ngay duda, Wendy ki phone da mangal ki call laki. Wendy na. Hello, da mga, lag to bro. Wendy na mangal ki maming pan ki ba duda, Toy, Wendy da ngak na yang lay. Ngayaki matung da mangal su, manung da zanglakle, Wendy mangal uba da nokshili, aduga harai. Kaya ginuting le ito. Mangal na. Lambi da imana ba mamu, tingna da na le ruwa ba. Mangal, tanin ga harap yang naraga noknay, Wendy na tanin gi makuto payraga, jinglaga harai. Lao, asom da tren tongu se. Tanin su Wendy na jingliba adom da chatki. Toy di, jab yung na lep laga. Wendy na tanin buching laga puki badu yang laga lay. Mangal na. Lao. Mangal ki konjen tu da Toy su wakal lakpagum ani tu na chat ki ba may kay adom da lai. Lay riba family train adu da Wendy na tanin bu puraga paminay. Mi ani tegi hena pambayate sit amada. Makoy ani gi matung da lak liba Toy ga mangal ga da Wendy na nok laga makut khat tu na makoy ani bu kongsin ki. Asum na mangal ga Toy ga su train du da kakatu na tonglaki. Mikup kharagi matung da train du su thawba horak le. Speed kang khalak padu da Wendy na tanin gi makutu da pairaga lawra i. Tanin Toy da harap lay thok tu na yengi adubu kari di upay lay. Toy di to riba mataw du da akibaga amata phawkidre. Mangal na amuk Toy gi makuta pairaki Toy su tingak mangal da yeng lai. Mangal di Toy na mangon da yeng lakli badu uda basaraga lay ki. Minit 10 mukni train du da makoy na tong libadu ngaki matung da makoy train du da gi kumtharak le. Adu fawa Wendy na thanigi makuto thadokide adu makolaga lay ki masa du su panghada raujay. Toy di yeng bangam dre
Mangalna thoigi matungda chatli. Thoigi maithongga miengadu ubada mangalde adum khangle Wendy na tawribadu thoi aduki matik nungaite haiba. Sananaba lariba mafam ayambaduda Wendy na thaninbu namduna chinglaga pusili. Thoiga mangalgadi tuminna tungda chatli. Thoigi miengpamdi Wendy ga thaningadani aduga mangalgi miengpamna thoidani. Asumna asum lairakpana nungtilgi pung 3 helakle. Sanaba yaba sanaraga lay marang kaina horiba adomda chatche haiduna Wendy na thaninba amu chinglaga puki. Pangchaw chawdaba khong lambi adugi matai aniduda mafam chana chana masanana thariba laisingdu yengbada ing lawi adubu pumnamak thoigi mafamdadi aremba oire. Thaninsu khangi thoina nungairamoi haiba adubu Wendy na namdana torokpa thabak oibana thaninsu nanthokpa ngamdre. Tungda lakliba anidubu Wendy na khut khatuna kaurai. Damangal lao noi nisu yam tappe he noise. Anidusu tapna Wendy hoigi manak yoksilakle makoina yoksilakpaga Wendy na mangalda magi mobile do piraga harai. Damangal photo kapiro se. Mangal so harap noklaga Wendy na pirakliba mobile do lawi. Wendy na thaninbu photo namnaba haiduna manak amuk changsilaga thaningi makhutu ko laga lepki. Thoigi mafamdadi chatliba khongchattugi nungaiba harauba haibadu amata yaukidre. Mangalna nakanda lepliba thoida hairap yenglaga hairakhi. Thoi nangsu lepluro punna kapake. Thoi mangalda hairap yenglai Wendy su thoibu lao haina kaurakhi. Thoi tapna changsinduna thaningi nakanda leppi aduga mangalda makhoigi photo nammi. Adu loibaga thoina prap tholaklaga mangalda phone do loraga hairakhi. Damangal su lepuro ayamu kapake. Mangal su changsinduna lepi asumna photo namlaba matung leikoldugi nakanda paktak tongna semliba pukri achoba amagum lairiba adomda amuk lai. Mi mayam amasu no khedana bot tongnarami Wendy su bot tongningi haiduna thaninbu chinglaga chatkre aduga bot ama tonglaga thaukhre thoi uyungumna leplaga anidubu yengli. Mangalna tapna hairai. Warabro tongningdro nangde. Thoi mangalda harap yenglamdaga laithoktuna chatkre mangal su thoigi matungda inei. Laikhan chuna hauba laikon adomda changlaga thoi pami aduga nonthaduna makhada yenglaga lei. Mangal su changlaktuna thoigi manakta phami. Mangalna kedorage nasangamdrabo. Thoi karisu tawde haina mangakto hairai. Mangalna nang yumda haningabro. Handak chu thoi machina khumlakte hoi haiduna mangakto oina hairai. Mangalna makoi tolakpaga hallase hairase. Thoi mamai nong khalakte makhutuna pamliba phanduda sauraga mamai non thaduna dumak lei. Mangalna thoi ki makhuto lamduna hairappai thoi mamai du phat nong khalai aduga piroinaba misna aniduna mangalda yenglai. Mangal ngakna thoi kedorage. Tanikba khonjelda thoi tapna hairakhi. Yumda halase aibu thimbiramo. Ngaiko ai moi korokhige. Asi hairaga mangalna phuk hagotuna chatke tawbada thoina mangalgi khuttu phaduna khamki. Mangalsu thoina makhutu pairakpaduda thoida yenglai. Mangalna yenglakpaduda thoina chatkino haina mangaktuna hairaga hairakhi. Mangal changsilaktuna magi mafamduda amuk phamthai. Thoina ayu yumda thinbiyo. Mangal makhatana karigi kaplino haina su hangludre. Anido tholaktuna gari park tawriba adomda laklaga mangalgi garida anido chatkre. Somdana Wendy hoina tholakpada mangal hoina leramdabaduda hairap thinai. Tifam khangdraduna Wendy na mangalda call tawduna hanglakhi. Da mangal noi kadaida leige. Mangal thoida hairap yenglaga tapna hairai. Akoi halle thoido masangamdrena noi ani su halo. Wendy na o hoi. Thanina amu Wendy da hanglai. Kari hairaklino. Thoido masangamdena halle akoi chu halase. Thanin su khangi thoi masangamdaba natte haiba. Anidu su makoi gari do thogdoktuna halakle. Lambida laklibadu thanindi masado leita phong khangdre. Yasanglakpagi traffic jam khara oibadusu mangai bangamdre.
Wendy su Thaninda harap yengturai aduga Thaningi mataududa leithoktuna amuk leiki. Thanindi yum yauningbana lore masado. Khangaudana Wendy na gari du khamo haiduna fat haraki. Thaninsu Wendy da harap yenglaga gari du matai amada lesingduna khamki. Wendy na As ai sabda sire ice cream chaninge. Thaninsu karimta haidana gari dagi fat kumtharaga nakna yoliba ice cream du ama leiraga Wendy da pi. Wendy su noklaga ice cream da lauraga chai. Thanin gari da kakhalaga amuk thorakle. Wendy na Thanin ga loinana gari da chatkibadu Boris su mamanabaduga laptakna yengduna lerami. Mamanabaduna Boris ki lengdumda pop tharaga hairaki. Kaishu khalunu da bai magisu matam lakani. Boris su hairap noklaga khumrai. Kaishu kandeda magi apamada chachabanida. Asumna marup anidu anakpada leiriba yen ki machinchak yonpham dukan achobadudagi yen ki machinchak thangtoraktuna gari da hapchalibadu yenglaga lei. Nupa amana ina bag tara di surabane. Boris na oh yarni tamo. Asiyaraga Boris pocketagi sel laukthoktu na pi aduga mamanabaduda amu kona thengnarasi hairamlaga Boris gari da kakhatuna tongkhatki. Ngahaki matungda yum yauraduna gari du konthongda khamlami madu ubada Boris ki mamadu taping chenthораklaga Boris da hairai. Yauroklabro angangsing dusu swaida hojikta lerambani ne. Mamana adumna hairakpadudagi Boris na phone du loktoklaga call tawki. Lao kadai da leirino noibo migi gari se thengba yaroine. Asiyaraga Boris phone du kai aduga driver du da amu onsinduna hairai. Tamo ngakta ngabiyu ko. Driver du na yani. Boris na sel kara loktoklaga driver du da piramlaga mama macha du yumlom da changlakle. Lemlakpa sel du su Boris na mama da amu pisan ki. Boris na ima se hale. Boris ki mama do nokfet tawraga sel du lokshali aduga hairai. Numit ki ani buchat tawrino. Sina amuk leidausu leire nangna adum thamjalabasu yabane. Numit ku ni mukti chatong malema atai lehodre lerakanda paw harake hawe. Asumna hainaringai duda nupa singdusu bora singdo thangjilakki madu ubada Boris na tampham taklaga yen machincha ki bag singdo mapam chana thamali. Boris ninga nabatawdana lari tamna poultry farming chawna tawba hurakli. Mamangda ahanba oina pangyam yamdana yengbada mai pakhibadagi hojik amuk chawthorokibani. Machagi wakalonduda mama mapa ani dusu thawa yauna honabi. Boris soinaba misak amagumna dileli adubu ninganabadi tawde. Nongmadi magi sumatam lakini haiduna singlaga ahing nungtil kangdana honari. Somdana thoy yum yorokpaga phamungda changduna phamtai mana pariba bag kadu laktana langthoi. Mangaldi thoy butilam laga hankre thoy ki mamita Wendy ga Thaninga tabu uraga laikre. Asauba khamban badu pi oina milu ani dudagi chintharakli. Tarakli ba pi du thoy makutuna amuk phatphatai thoi. Tanja chana banu changlakpaduda thoy lerambadu da hanglai. Haima hala abo Wendy di magi ka da changkrabo. Kari chaninge anti kari semauge. Ai kemta chaningdi anti. Thoygi maithong du ubada banu sukari gumba khara thokla haiba kangle. Banu na ibe ma Wendy de halakraba natro kari no khara sathu ulao waram dani. Anti ai kemta chaningde ba. Banu makha taramdana kadudagi thokre. Asomdana Wendy na Thaninda kari no macha kise haiduna fast food amagi mamangda gari du khamki. Thanin na nangna tawrise matam che thengle. Yumda kari no charasu ya. Haima sida yolise yumda phangoye. Thanin tanna gari dagi kumtharai aduga Wendy na Thanin bu chingduna pusinki. Phampa mapa ama yenglaga ani do phamthai. Thanin di masadu leitadre. Wendy di Thanin gi oriba matauga thoina tawkiba matauduga yengbada hena nungarapagum tawri. Wendy na kari no chanaba khara order tawduna lawre. Thanin di chaningdi haiduna lei. Wendy na as kaino changminaraklaga itomda chaw hairo. Wendy gi wahi duda Thanin hairap chaba howi
Asomna anido chaba loiraga yumlomda halakle. Matang asida aigi nungsiraba listener singdagi kainanaba yathang lawjari makha taba saruk hayeng punna taminarasi.